Karigumba hiram amada pukning lupsinba, karigumba amagi thaurang tauba, ningsingbagi mapangalga amasung tamsin haijinbaga mari leinaba hanadi mathau itau tauramdaba, adongi brain ngi mafam khara music haidi isai nongmaina mathau tauhalakpa ngammi. Pamjana tariba music tuna adongi brain da dopamine kauba chemical lama thadoraktuna pukning wakhal waba langtaknabagi changsu hanthahanduna harau tayamnabagi machak pibadasu tengbangi. Immune da kanaba hormone sing sunghanduna music na adongi immune system dasu kanaba piri. Brain da sathina sokraba anaba miyoi singda makoigi haukraba kaukthokraba thokdo wathoksing amuk hanna ningsing hanbadasu music na chawna tengbangli. Music na chikpa sabagi sangsu hanthahalli. Surgery patients haidi thang thagadaba anabasingda thang thadringai mamang manung natraga matungda music tahanba matamda chikpa saba pukning waba amasung China khol koknaba hidak darkar oibagi chang hantharaki. Masitasu natana surgeons haidi thang thaba doctor singna makhoigi pamjaba music taba matamdasu makhoigi thabak khusu laksu amasung khuloibagi changsu hengalaki hairi. Cortisol ko hormone si puthokpadasu music na mating pangi. Cortisol sina adongi brain na glucose sizinabagi chang wangkhathalli loinana mangata thokraba tissue singbu amuk dongna semjinbada changba masak singdu phangbagi changsu hengathalli wangkhathalli. Adombu tu fauk chunghanba ngamba music tu tabana altruism haidi thabak ama toromdaida masagi oijaba thadoktuna atopagi kaidanaba yengba thawjal haiba nungsi haibagi pukchel fau jalhallaki. Atapa wakhal ingthaba music tabana BP nemthalli loinana migraine amasung kumpuraba kok chikpa loina duna leiriba miyoi singdudasu tengbang bangamme. Masina kok chikpadu hauba toibagi chang chikpa kuibagi matam amasung kanna chikpagi changdu hanthahalli. Sarai hauganba angangsingdasu music na kanaba pi haibasi thijinbadagi khangba ngamkhi. Music therapy tawbana pakhek fagandaba tinnitus ki mawng amadagisu ngakthok hauba ngammi. Khonjal amata thoktaba mafamda leibada fau nakongda ngangbagi makhol tabadubuni tinnitus hairibasi. Adomna karigumba jantra ama khongba khingba natraga thinba haiba musician haidi Eshei Nonggmai tawwa mi ama oiraba adomna asum music tana tana adongi brain gi oi thangba machet amasung yet thangba machet anidugi samjinafam tainafam jaga oiriba corpus callosum dusu chawba sangba hengalakani. Asumna chaw sangba hengalakpasina takpadi Eshei Nonggmai tawwa miyoi singi brain gi machet anisi sadharol miyoi singi ga changdamnaba matamda amaga ningthina paw phaunaba communicate tawnabagi changsi makhoigi na heli haibani. Matam sangna niyom chumna loina duna laklagadi tapna adongi brain gi function amasung structure mawng fawba music na honghanba ngammi. Asigumba music na maram oiduna structure do hongba brain gi mafam ama hairagadi hippocampus sini. Hippocampus haibasi aikoina karigumba ama khangjin tamsinba karigumba ama matam sangna ningsingduna thamba asambi londa memory ga mari leinaba brain gi mafam amani. Karigumba amada pukning lupsinba ngambagi matam sangdokhanba amasung chap manaba thabak ama hanjin tawba matamda hena khuloi hanba asoi angam yawhandabadasu music na tengbangi. Tumlamdaida
ꯄꯨꯛꯅꯤꯡ ꯏꯪꯊꯕ ꯀ꯭ꯂꯥꯁꯤꯀꯦꯜ ꯃ꯭ꯌꯨꯖꯤꯛ ꯇꯥꯕꯅ ꯇꯨꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯅꯦꯝꯊꯍꯜꯂꯤ, ꯍꯟꯊꯍꯜꯂꯤ꯫ ADHD ꯍꯥꯏꯔꯤꯕ ꯃꯦꯗꯤꯀꯦꯜ ꯀꯟꯗꯤꯁꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯩꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯃ꯭ꯌꯨꯖꯤꯛ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯃꯦꯊꯁ ꯍꯥꯏꯗꯤ ꯑꯪꯀꯗ ꯅꯤꯡꯊꯤꯅ ꯐꯒꯠꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯦꯊ ꯇꯦꯁ, ꯑꯪꯀꯒꯤ ꯆꯥꯡꯌꯦꯡ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯇꯥꯍꯟꯕꯅ ꯃꯈꯣꯏꯒꯤ ꯄꯔꯐꯣꯃꯦꯟꯁ 90% ꯐꯥꯎꯕ ꯐꯒꯠꯂꯛꯄ ꯉꯝꯈꯤ꯫ ꯑꯉꯥꯡ ꯄꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯊꯦꯔꯥꯄꯤ ꯇꯧꯍꯟꯕꯅ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯑꯃꯁꯨꯡ ꯆꯩꯅꯥꯈꯣꯜꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫